Roger mathoi chakna ningba kairaduna garidu tapli tapli thaurai. Abem phone switch off leirabasu mayumda direct lai. Phi saduna leirambadu ubada tablapna. Abem tapni king thorai. Emma, Roger, lau ka khalo. Roger na. Loshilo. Wari khara sana tholai aswai phau koirusi. Kei wari no. Sida nuaitre. Hoi. Abem imung da loshin ba changkri. Roger su college uniform da lagpani na abem su college ki uniform salai. Chalasira. Roger mang tharaga thokri. Abem su tapna inarai. Mahak Roger ki paukham pidribani. Gari du khara thauba haurakli. Roger wari liba haurakli. Abem. Aigi best friend Jacob sa. Mapok mo yamna kale. Ningki bathung da yade. Mama hoy na madabu ning bathung alabadi khanduna ngasi phau lakpane. Jacob na warabadi imung loine tumgani he haiki. Wafam do chumbane. Handak aigi marup yamna wari. Mana wabudai machin manaw singsu loine da satare. Abem tumin na tarambadai. Kaigino. Jacob kaidorage singna hayo. Mana wari bado maram khangbra. Roger mapi tap tarai. Nakanda onthok laga tumina taithoi. Khangi. Mahak na kanagong biya mabu thamoy singna nusijaki. Magi singlaba thamoy yuduna magi amata ngairabi nungsiba yudubu magi best friend da kathoki. Roger sorsang na holaga makha tarai. Abe mamitu laukthok laga Roger da hoi mai haida biying lai. Pisak pik na loinaraklaba tinarakliba aigi best friend gi magun khangluda baisa. Khoidagi pangba jiba oiramle. Mana pamkibasa sukhong hongdabani. Phangnaba magi oinaba dum hodaduna lakpani. Apamba khudingmak loine su phangkiba ngaktane. Nungsibaga pambaga lombasa nungsibana yamna hele. Adoirabadi mana nusijari binupi dubu marupkidamaka thokpa matamda magi wakal magi thamoi kari oiramgane. Wakalna lamba phangbra yengo. Abem tumina adum lei. Roger na chinbal dudai wahai kharati taninge. Kemta pakhum biramda bihan kina. Jacob na nuksibadi nangkaktane. Abem tap na luktharaga nangde Roger tumina laikre. Abem na nang na ay nukshi haiki tudi minambra. Roger kumpam khangdri aduba khumda yadabai. Aina nuksibaga Jacob na nang nuksibaga yamna kene. Aidi nupi mayam koire. Abem na apaba midi ay paisungay hayra. Pataba midi apaba sarakane. Ado aina maramoraga nakhoyanida yamna kaiboikre. Abem handakte Roger da mamit pay niyang lai. Nasa-nasagi apang manuksibadang khangba. Hajik na marup anigi thawna lingjal sotorokba. Kathokpa tanarakba. Wow, nupayam thoy ko nima. Aina kay haike. Nupi nupa marup oina tinaba yadribasa. Noigumba wakal khanba ngamdaba kharana ohenbani. Hoine, noi animag aibu nuksiramba yai. Nuksiramdaba yai. Madu ay khangde. Khangbasu pamde. Aduklu na tinaraga nang apambado. Haidok na driba kayino. Nakoy animag na hanna khangnaramlabadi wafamse aingonda amata hairaktabida adum tinaramba yabane. Adubu noi animag na nuksikan hairakpasa haraubidaw nate. Usitriba haidune noi anigise. Natraga nupi sanging tawriro noi animanaraga. Roger taba ngambay thawna layraktri. Please, Abem, makhatarana. Hoy, aishu soikre. Jacob su soikre. Friend oina dum tinarase. Kaigi soibano. Nupa natro no anima. Nupa oina poklati nupa thokna hingo. No anima matik chaba afaba nupa amamam oiduna aigi mangda mukleplakho. Matamduda aigi apamba khange. Yai ko. Roger kumpam khangde. Ngamloi hairiro. Oi, Jacob da hairaga amukta khanarakige. Hoi, khanaruro.
ꯃꯇꯝꯗꯨ ꯌꯥꯎꯗ꯭ꯔꯤ ꯐꯥꯎꯗꯤ ꯀꯧꯅꯔꯔꯣꯏꯁꯤ ꯄꯦꯟꯖꯔꯦ ꯐ꯭ꯔꯦꯟꯒ ꯑꯝꯇ ꯇꯤꯟꯅꯅꯤꯡꯗ꯭ꯔꯦ ꯑꯕꯦꯝ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯕ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯔꯥꯜꯂꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯔꯥꯜ ꯍꯥꯏꯔꯒꯗꯤ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯔꯒ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯃꯅ ꯑꯃ ꯈꯪꯅꯗꯕꯗꯣ ꯑꯗꯨꯅꯤ ꯅꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯈꯪꯅꯔꯝꯂꯕꯗꯤ ꯅꯣꯏ ꯑꯅꯤꯃꯛ ꯋꯥꯔꯝꯕꯩ ꯃꯍꯨꯠꯇ ꯄꯦꯟꯅ ꯎꯃꯤꯟꯅꯔꯝꯕꯁꯨ ꯌꯥꯏ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯃꯔꯛꯇꯨꯕꯨ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯩꯒꯤꯗꯃꯛꯇ ꯋꯥꯔꯧꯅꯩꯗꯨꯕꯣ ꯍꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯃꯈꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯌꯥꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯔꯣꯖꯔ ꯕꯦꯁ ꯐ꯭ꯔꯦꯟꯗꯩ ꯍꯦꯟꯕ ꯂꯩꯇꯕꯅꯤ ꯑꯐꯕ ꯃꯔꯨꯞ ꯊꯤꯕꯅ ꯍꯦꯟꯅ ꯋꯥꯕꯅꯤ ꯅꯨꯡꯁꯤꯕ ꯃꯤ ꯊꯤꯕꯗꯩ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎ ꯅꯨꯡꯁꯤꯅꯩꯗꯨꯅꯤ ꯐꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯉꯁꯤꯗꯤ ꯈꯪꯂꯦ ꯑꯩꯈꯣꯏ ꯑꯅꯤꯃꯛꯄꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯣꯏ ꯑꯅꯤꯃꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯈꯤꯕ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯧꯔꯤꯕ ꯑꯦꯅꯤ ꯅꯨꯄꯥ ꯑꯃꯗ ꯏꯁꯣꯔꯃꯛꯅꯤ ꯈꯟꯗꯨꯅ ꯁꯦꯕꯥ ꯇꯧꯖꯕ ꯅꯨꯡꯁꯤꯖꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯗꯨꯅ ꯏꯃꯥꯡꯗ ꯂꯦꯞꯂꯔꯣ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯦ ꯖꯦꯀꯣꯕꯀꯤ ꯋꯥ ꯇꯥꯈꯤꯁꯦ ꯃꯁꯥꯗ ꯐꯖꯅ ꯍꯥꯏꯈꯣ ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯔꯨꯞꯀꯤꯅꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯌꯥꯝꯅ ꯐꯕ ꯁꯥꯔꯒ ꯀꯠꯊꯣꯛꯂꯤꯕꯗꯣ ꯁꯤꯡꯉꯤ ꯀꯥꯏꯅ ꯈꯜꯂꯤ ꯆꯠꯂꯣ ꯑꯩꯅ ꯕꯨꯗꯨ ꯍꯥꯏꯔꯦ ꯍꯥꯏꯀꯣ ꯐꯔꯦ ꯑꯩ ꯌꯨꯝꯐꯥꯎ ꯊꯤꯟꯕꯤꯔꯝꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯍꯟꯈ꯭ꯔꯣꯔꯥ ꯔꯣꯖꯔ ꯒꯥꯔꯤ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯔꯒ ꯑꯩꯅ ꯂꯧꯕ ꯂꯥꯛꯄꯅꯤ ꯅꯪꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝꯐꯥꯎ ꯊꯤꯟꯖꯔꯝꯒꯦ ꯑꯕꯦꯝ ꯇꯨꯃꯤꯟꯅ ꯒꯥꯔꯤꯗꯨ ꯇꯣꯡꯉꯤ ꯔꯣꯖꯔꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯑꯕꯦꯝ ꯊꯃꯣꯏꯗꯗꯤ ꯑꯅꯤꯃꯛꯄꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯔꯨꯞ ꯑꯣꯏꯅ ꯐꯥꯎ ꯇꯤꯟꯅꯔꯔꯣꯏ ꯈꯜꯂꯨꯕꯗ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯏ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯁꯛꯇꯝ ꯑꯃ ꯑꯣꯏꯅ ꯎꯍꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯝ ꯌꯧꯔꯗꯨꯅ ꯑꯕꯦꯝ ꯒꯥꯔꯤꯗꯩ ꯁꯠ ꯀꯨꯝꯊꯈꯤ ꯍꯣꯏ ꯃꯥꯏꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯔꯣꯖꯔ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯍꯟꯈ꯭ꯔꯦ ꯑꯕꯦꯝ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯃꯥꯒꯤ ꯀꯥꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯄꯦꯟꯅ ꯀꯞꯆꯩ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯔꯣꯖꯔꯗꯣ ꯑꯩꯅꯤꯃꯛ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯔꯛꯎꯀꯣ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯒꯦ ꯔꯣꯖꯔ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯀꯣꯛ ꯉꯥꯎꯕ ꯍꯧꯔꯛꯂꯤ ꯅꯥꯀꯟ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯖꯦꯀꯣꯕꯇ ꯀꯣꯜ ꯇꯧꯖꯔꯛꯏ ꯂꯤꯅ ꯍꯜꯂꯣ ꯔꯣꯖꯔ ꯔꯣꯖꯔꯅ ꯗꯥꯂꯦ ꯖꯦꯀꯣꯕ ꯑꯃꯨꯛꯇ ꯄꯥꯏꯍꯜꯂꯛꯑꯣ ꯂꯤ ꯅꯨꯡꯉꯥꯏꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯦꯛꯅꯤ ꯍꯥꯏꯔꯒ ꯂꯩꯍꯧꯕꯅꯤ ꯑꯩꯒ ꯔꯣꯀꯤꯒ ꯍꯜꯂꯛꯏ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯕꯕꯥꯅ ꯀꯣꯞ ꯂꯥꯛꯄ꯭ꯔꯥ ꯍꯪꯉꯤ ꯁꯣꯝꯗꯁꯨ ꯂꯥꯛꯇꯦ ꯉꯔꯥꯡ ꯑꯍꯤꯡꯗꯩ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯅꯣꯏꯗ ꯂꯩꯔꯝꯅꯤꯅ ꯑꯗꯣ ꯅꯪꯅ ꯍꯪꯂꯛꯄꯁꯤꯗ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯔꯣꯖꯔ ꯃꯀꯣꯛ ꯉꯥꯎꯔꯝꯕꯗꯨ ꯖꯦꯀꯣꯕꯀꯤ ꯄꯥꯎ ꯇꯥꯕꯗꯩ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ ꯃꯁꯥꯗꯨ ꯇꯣ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯈꯣꯟꯖꯦꯜ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯊꯝꯃꯣ ꯑꯩ ꯁ꯭ꯋꯤꯇꯤꯗ ꯐꯣꯟ ꯇꯧꯒꯦ ꯍꯣꯏ ꯔꯣꯖꯔ ꯅꯪꯅ ꯑꯝꯇ ꯐꯪꯅꯕ ꯊꯤꯔꯛꯑꯣ ꯁꯣꯝꯗ ꯑꯅꯥ ꯑꯌꯦꯛꯀꯤ ꯃꯊꯥꯕꯨ ꯁꯥꯒꯗ꯭ꯔꯥ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯑꯋꯥꯕꯒ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯈꯟꯕꯗ ꯑꯩ ꯑꯣꯏꯅ ꯃꯊꯥ ꯁꯥꯔꯦ ꯍꯣꯏ ꯍꯣꯏ ꯗꯥꯂꯦ ꯑꯩꯒꯤ ꯃꯔꯨꯞꯄꯨ ꯑꯩꯅ ꯐꯪꯅꯕ ꯊꯤꯔꯛꯀꯦ ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ ꯚꯥꯏ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯀꯥꯏꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯝꯇ ꯊꯦꯟꯖꯤꯟꯕꯤꯔꯝꯈꯣ ꯀꯩꯒꯤꯅꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯨꯒꯥꯏꯕꯤꯔꯝꯂꯤꯕ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯒꯤ ꯌꯥꯏꯐꯅꯕꯅꯤ ꯈꯜꯂꯤꯕꯗꯣ ꯑꯣꯟꯅ ꯇꯩꯅꯕ ꯋꯥꯈꯜꯅꯤ ꯃꯁꯤꯅ ꯍꯦꯟꯅ ꯃꯩꯁꯥ ꯂꯥꯡꯍꯧꯔꯦ ꯅꯪ ꯑꯝꯇ ꯍꯜꯂꯛꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔ ꯇꯧꯃꯤꯟꯅꯈꯤꯁꯦ ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯤꯌꯦ ꯚꯥꯏ ꯁꯣꯝꯗ ꯁꯨꯅꯤꯇꯥ ꯍꯣꯏꯁꯨ ꯃꯊꯥ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ ꯐꯣꯟ ꯐꯪꯉꯤ ꯄꯥꯏꯈꯤꯗ꯭ꯔꯦ ꯂꯤꯅꯁꯨ ꯔꯣꯖꯔ ꯍꯣꯏꯗ ꯂꯩꯇꯦ ꯍꯥꯏꯕꯗꯩ ꯑꯃꯨꯛ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯦ ꯕꯦꯝꯁꯨ ꯃꯄꯥꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯂꯥꯛꯏ ꯔꯥꯖꯦꯟꯅ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯊꯤꯔꯨꯗꯣꯏꯁꯦ ꯖꯣꯟ ꯑꯝꯇ ꯀꯧꯔꯨꯆꯣ ꯇꯣꯟꯅ ꯍꯣꯏ ꯕꯕꯥ ꯇꯣꯟꯅ ꯖꯣꯟꯕꯨ ꯀꯧꯔꯨꯔꯦ ꯖꯣꯟꯅ ꯚꯌꯥꯏ ꯔꯥꯖꯦꯟꯅ ꯌꯥꯏꯒꯦ ꯑꯇꯣꯞꯄ ꯃꯔꯨꯞ ꯃꯄꯥꯡꯒ ꯈꯪꯂꯗꯤ ꯑꯝꯇ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯉꯨꯅꯦ ꯚꯌꯥꯏ ꯀꯣꯞꯀꯤ ꯐ꯭ꯔꯦꯟꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯝꯇ ꯆꯠꯂꯝꯃꯨꯏ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯃꯥꯅ ꯇꯧꯒꯦ ꯈꯟꯕ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ ꯚꯌꯥꯏ ꯑꯩꯈꯣꯏꯅ ꯊꯤꯕ ꯐꯪꯂꯨꯏ ꯃꯁꯥꯅ ꯍꯜꯂꯛꯇ꯭ꯔꯗꯤ ꯇꯣꯟ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯆꯦꯇꯣꯟ ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯈꯤꯕꯩ ꯈꯜꯂꯨꯔꯦ ꯑꯗꯨꯅ ꯀꯨꯞꯅꯁꯨ ꯍꯪꯍꯧꯗ꯭ꯔꯦ ꯁꯨꯅꯤꯇꯥꯅ ꯏꯁ
Imagi yaima, nang bukadai de lege. Nang letrabadi pumnamakse arembane, yumda halao. Bemde, magi kada pothaduna lei. Mama hoina sanariba wari tutarabasu, mayek singlude. Adubu Jacob halakte haibasidi khanglami. Bemna. Ko, ipona wabaini. Ngasi ay kada phangdiba jaina mayamse. Nang bukadai de lege. Yumda halao. Nanggi pendaba nungaitaba singlo. Ay ko'y dahiram ko. Imungi miyoy ngaysu, loy na matas tanari. John su hangba yaba, marup sing paulo narami. Atubo amatalagte hairi. Roger su upay layte, mayum da halagtuna, magi kada mangtuna laikri. Abim su kaysu nungay banate, marup animag, lapnarani kalubada, amukahina wajarami. Imungi awaba puna bahot nabada, nungay tukpahi trabi abim do, marup ani pangjabada haraw jarambani. Adubo pumnamak aremba tari. Abim panawa kalwarabasu, pi sarambani, magi polai. Abim na. Bye, sweetie na. College at bro. Chatri, nang chat bro. Sweetie nungay tana. Bye, ay di college laro ye. Aji Bangalore da layri. Abim nga i. Kaino bye, nang ay sibo. Ay ngonda ka kem taharam dina. Sao no bye. Mama na bay adum khudak da tatun ga japane. Ado, ay nurse tamlane. College la chila roye. Abim nungay tana. Ohi bye. Mama dusu naba phaba oirasano. Noigidi tatu leibanina chakthok charamgani. Aigidi upase pikli banina machi ne sembi batabane. Phare, sembi na balai bana khoidi matik chabi oiro. Sweetie na. Bye. Nangidi laira gira ina khungira. Mama baba suna balairi. Aigidi nama walabi imana wana sembi rakpane. Oi bye. Baba leki da bhai base. Awat babandi dum leramgani. Adubu ne bhai. Ai khoi su suna balairi basina phana warabasu chara helabasu kitang din nungai je. Ai khoi mama su kuire na duna leiraklise. Chakum mai mutana bo na bada yangbi bangamtre. Adu hairaga abem pen na kapthorai. Bhai, kapkono. Sumwa duna leirui. Haujik warabasu nangdi laiba phabi oirakhini. Isagi itik ipachadana paisa paiba ina khunba kana basu mitarute. Haujik oiriba phibam sina ajoba asa tawrude bhai. Loi krasano. Asumda asum. Bhai, adumna haigano. Nangbu thongbai sena nusijaba misak lei. Hairiba misak aduna nangbu kaisu hantana khaloi. Lairibini haiduna nangbu kaisu miraroi. Nataina haiba thajau. Hairiba misak ado Jacob ne bhai. Nangbu thongbai sena nusijabane. Nupi aikoidi aikoina nusijaba pamjaba nupada laigadauba nati. Aikoibu nusibiba nupada laigadaba oirame. Sweetie, mapi tap tari. Abimsu kapaga. Ay kanabasu nusiba ngamla. Ay na maram oiraga aduk luna tinajariba marup anibo. Ay kainahanba ngamla. Maduki papto. Ay tasing nakijay. Marup tagi henba laytabale. Nungsiba haibasidi laiminarakandasu adum nungsinarakan. Ay, makoy ani magyaba ngamla. Adubo ba? Ay Roger do oidaba ngangsha. Ay na maram oiraga aduk tang na pangjariba. Migi machani dubu mangan bati pamte. Aduna maram oiraga ay na oidaba wa haikre. Madam tu yorakani khalubada ay amuk hena waye. Sweetie na mataroy bitim jinbirami. Ngayak wari watay sanaraba matung phone thamnakre. Machagi mataw uraga Mary su matha sarami. Mary na. Sana, ichabu kaidorage. Roger, awaba na masadu puba ngamdre. Share tawjagadaba Jacob su mafam khangkhidrabanina upay leitraba Roger awaba du mamada oina. Mom, aigi marup kadaida leiramkane. Mana ibu waruramkadra. Kaigino mana nungsijaba nupibu marup engonda kathoklamliba. Sana, nakoy anima angang oiri. Apam nungsi khanglakpada ngairibani. Haubada ngairi punchido. Awa nungai yamna thingnarakini. Nungsiba haibase kaubadi pakna ngamdabani. Adubu laibakta tamlamdrabasu nakoy gi isorna loina khaklaga thamkhrabani. Madu hektokpa yaroi. Leiminarakanda adum nungsinnarakani. Haujik na haitamliba nakoyna
ꯀꯩꯒꯤ ꯔꯣꯃꯥꯟꯁꯇ ꯑꯗꯨꯛ ꯊꯋꯥꯏ ꯌꯥꯎꯔꯨꯔꯤꯕꯅꯣ? ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯂꯩꯇꯦ, ꯑꯗꯨꯕꯨꯅꯤ ꯁꯅꯥ, ꯅꯁꯥ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯂꯥꯛꯄ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯟꯅ ꯃꯔꯤ ꯆꯦꯜꯂꯛꯀꯅꯤ. ꯅꯁꯥ ꯍꯥꯟꯅ ꯃꯇꯤꯛ ꯆꯥꯈꯣ. ꯅꯪꯒꯤ ꯃꯔꯨꯞꯅ ꯅꯪꯕꯨ ꯊꯋꯥꯏꯒꯨꯝ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯃꯛꯅ ꯀꯠꯊꯣꯛꯂꯝꯕꯅꯤ. ꯅꯪꯕꯨ ꯋꯥꯔꯧꯕ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏ. ꯏꯆꯥ ꯖꯦꯀꯣꯕ ꯌꯥꯝꯅ ꯁꯤꯡꯕꯅꯤ. ꯐꯅ ꯃꯉꯥꯎ ꯊꯤꯔꯁꯨ ꯂꯥꯛꯀꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ. ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯃ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯅꯅꯤ, ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ. ꯅꯪꯒꯨꯝꯕ ꯏꯀꯣꯞ 3-4 ꯄꯥꯟꯕ ꯑꯉꯥꯡꯅꯤ. ꯃꯣꯝ, ꯑꯩꯁꯨ ꯈꯪꯉꯤ. ꯐꯅ ꯉꯥꯎꯁꯤꯟꯅꯔꯁꯨ ꯖꯦꯀꯣꯕꯀꯤ ꯀꯣꯛ ꯌꯥꯝꯅ ꯋꯥꯡꯕꯅꯤ. ꯑꯩꯅ ꯄꯦꯟꯗ꯭ꯔꯤꯕꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦꯠ ꯑꯃꯠꯇ ꯁꯤꯌꯔ ꯇꯧꯔꯝꯗꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ ꯃꯣꯝ. ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯩ ꯑꯣꯏꯔꯝꯒꯅꯤ. ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ. ꯏꯆꯥꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯃꯤ, ꯅꯨꯡꯉꯥꯏꯖꯔꯝꯅꯤ. ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ. ꯇꯣꯟꯁꯨ ꯃꯥꯟꯁꯨꯅ ꯍꯤꯡꯕ ꯏꯃꯥ ꯄꯥꯝꯗꯦ. ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯂꯝꯕ ꯍꯥꯏꯕꯁꯦ ꯏꯃꯥꯒꯤ ꯃꯊꯧꯅꯤ. ꯆꯨꯝꯃꯦ ꯃꯥ, ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯩ ꯃꯇꯤꯛ ꯆꯥꯗꯕ ꯌꯥꯗꯦ. ꯄꯥꯕꯨꯡꯅ ꯃꯇꯣꯝ ꯄꯣꯛꯄꯒꯤ ꯋꯥꯔꯛꯄꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ. ꯄꯥꯕꯨꯡꯅ IAS ꯑꯣꯏꯔꯝꯕꯩ ꯃꯤꯅ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯎꯁꯤꯠꯄꯤꯕꯅꯤ. ꯀꯩꯝꯇ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯃꯤꯅ ꯎꯁꯤꯠꯄꯤꯔꯝꯃꯣꯏ. ꯑꯗꯨꯅ ꯑꯩꯁꯨ ꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯈꯤꯅꯤꯌꯦ. ꯃꯣꯝꯒꯤ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯅꯃꯛꯁꯨ ꯂꯧꯒꯅꯤ. ꯑꯗꯨꯒ ꯃꯣꯝ, ꯉꯁꯤꯗꯩ ꯀꯩꯒꯨꯝꯕ ꯑꯃꯈꯛꯇꯪꯗꯤ ꯍꯥꯏꯖꯍꯧꯒꯦ. ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯏꯆꯥꯅ ꯍꯥꯏꯅꯤꯡꯕ. ꯑꯩ ꯑꯕꯦꯝ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ. ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯤꯗꯣ. ꯑꯣꯍꯣ, ꯖꯦꯀꯣꯕꯅꯁꯨ ꯅꯨꯡꯁꯤꯔꯝꯂꯤꯔꯥ? ꯑꯗꯨꯅꯅꯤ ꯃꯥꯅ ꯀꯠꯊꯣꯛꯂꯝꯂꯤꯕ. ꯑꯗꯨꯕꯨ ꯃꯃꯥ, ꯖꯦꯀꯣꯕꯅ ꯋꯥꯔꯗꯤ ꯂꯣꯏꯅ ꯋꯥꯒꯅꯤ. ꯑꯟꯇꯤꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯈꯤ. ꯋꯥꯕꯁꯨ ꯃꯊꯪ ꯃꯊꯪ ꯍꯧꯔꯛꯑꯦ. ꯅꯨꯄꯤꯗꯨꯅ ꯌꯥꯔꯛꯂꯗꯤ ꯑꯩꯅ ꯑꯃꯨꯛ ꯖꯦꯀꯣꯕꯇ ꯑꯕꯦꯝꯕꯨ ꯁꯤꯟꯅꯒꯦ ꯈꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯣꯝ, ꯅꯨꯄꯤꯗꯣ ꯃꯇꯝꯁꯤꯒꯤ ꯑꯔꯪ ꯑꯔꯥꯛꯗ ꯇꯧꯕꯤ, ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯅꯨꯄꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛꯄꯨ ꯆꯩꯔꯛꯑꯦ. ꯋꯥꯁꯛ ꯑꯃꯗꯤ ꯍꯥꯏꯅꯈꯤ. ꯖꯦꯀꯣꯕ ꯑꯩꯈꯣꯏꯅꯤꯃꯛ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯈꯣ ꯍꯥꯏꯔꯛꯑꯦ. ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯟꯒꯦ ꯍꯥꯏꯔꯛꯈꯤ. ꯃꯦꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤ, ꯌꯥꯝꯅ ꯁꯤꯡꯕꯤ ꯅꯨꯄꯤꯅꯤꯅ ꯑꯕꯦꯝꯅ ꯍꯥꯏꯔꯛꯂꯤꯕꯗ ꯅꯨꯡꯁꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯐꯪꯂꯣꯏ ꯍꯥꯏꯕꯗꯤ ꯃꯥꯒ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯈꯪꯂꯤ. ꯃꯆꯥ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ. ꯍꯣꯏ ꯍꯣꯏ, ꯅꯨꯄꯤꯗꯨꯅ ꯏꯆꯥ ꯄꯥꯝꯃꯤ ꯍꯥꯏꯔꯒꯅ ꯅꯁꯥ ꯅꯁꯥ ꯌꯥꯅꯔꯒ ꯆꯦꯜꯂꯛꯎ. ꯅꯨꯄꯤꯗꯨꯅ ꯖꯦꯀꯣꯕ ꯄꯥꯝꯃꯤ ꯍꯥꯏꯔꯒꯅ ꯏꯃꯥꯅ ꯄꯥꯝꯖꯕꯤ ꯏꯃꯧ ꯊꯤꯔꯒꯦ ꯌꯥꯔꯕꯣ? ꯍꯣꯏ ꯃꯣꯝ, ꯑꯩ ꯋꯥꯐꯝꯗꯨ ꯌꯥꯔꯒꯦ. ꯇꯁꯦꯡꯕꯗꯤ ꯃꯣꯝꯅ ꯄꯥꯝꯖꯕ ꯅꯃꯧꯗꯣ ꯂꯧꯕ ꯄꯥꯝꯃꯤ ꯑꯩꯁꯨ. ꯑꯗꯨꯕꯨ ꯑꯕꯦꯝꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯃꯗꯤ ꯑꯣꯏꯈꯤꯒꯦ. ꯐꯔꯦ ꯐꯔꯦ, ꯍꯌꯦꯡꯗꯩ ꯀꯣꯂꯦꯖ ꯅꯤꯡꯊꯤꯖꯅ ꯆꯠꯄ ꯍꯧꯔꯣ. ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ. ꯔꯣꯖꯔ ꯑꯃꯨꯛ ꯃꯄꯤ ꯏꯔ ꯆꯦꯜꯂꯛꯏ. ꯏꯊꯟꯗ ꯃꯇꯤꯛ ꯆꯥꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯃꯣꯝ. ꯑꯩꯒꯤ ꯃꯔꯨꯞꯇꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ. ꯚꯥꯏ, ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ. ꯅꯪꯕꯨ ꯂꯥꯛꯑꯣꯕ. ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯔꯝꯅ ꯀꯣꯂꯦꯖ ꯀꯥꯒꯅꯤ, ꯑꯦꯛꯖꯥꯝ ꯊꯥꯒꯅꯤ? ꯁꯅꯥ, ꯅꯁꯥꯗꯨ ꯌꯥꯔꯔꯣꯏ. ꯄꯣꯊꯥꯔꯣ. ꯁꯣꯏꯗꯅ ꯂꯥꯛꯆꯅꯤꯁꯦ, ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯞꯇꯥ ꯐꯥꯔꯛꯂꯤ. ꯖꯦꯀꯣꯕꯀꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ. ꯁꯨꯅꯤꯇꯥꯁꯨ ꯋꯥꯈꯜꯒꯤ ꯂꯩꯅꯥꯅ ꯍꯣꯁꯄꯤꯇꯥꯜꯒ ꯑꯃꯠꯇ ꯆꯠꯇ꯭ꯔꯤ. ꯃꯆꯥꯁꯤꯡꯗꯨꯒꯤ ꯈꯜꯂꯒ ꯔꯥꯖꯦꯟꯗꯨ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯆꯠꯂꯝꯃꯤ. ꯄꯨꯂꯤꯁꯇꯁꯨ ꯔꯤꯄꯣꯔꯠ ꯄꯤꯖꯈꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤ. ꯔꯣꯕꯔꯠꯅ ꯑꯩꯅ ꯐꯥꯔꯅꯤ ꯈꯪꯕꯗꯩ ꯀꯤꯔꯗꯨꯅ ꯂꯣꯠꯈ꯭ꯔꯦ. ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯅ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯃꯥꯅꯕꯨ ꯀꯔꯤ ꯑꯐꯕ ꯑꯣꯏꯔꯛꯇꯣꯏꯅꯣ? ꯅꯨꯄꯥꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯏꯆꯥꯅꯨꯄꯥ ꯍꯥꯠꯈꯤꯕꯩ ꯃꯥꯕꯨ ꯁꯥꯠꯇꯣꯛꯄꯅꯤ. ꯊꯤꯕꯤꯌꯨ ꯁꯥꯔ, ꯄꯩꯁꯥ ꯗꯔꯀꯥꯔ ꯑꯣꯏꯔꯕꯁꯨ ꯄꯤꯖꯔꯛꯀꯦ. ꯇꯧꯕꯇꯕꯨ ꯍꯤꯡꯅꯤꯡꯐꯝꯗ ꯁꯤꯟꯅꯧ. ꯃꯆꯟ ꯅꯨꯄꯤꯔ ꯃꯆꯦꯔꯥ ꯁꯤꯈꯤꯕꯗꯣ? ꯅꯨꯡꯗꯥꯡꯗꯨꯗ ꯅꯨꯄꯤ ꯃꯥꯅ ꯊꯨꯔꯛꯂꯗꯤ ꯑꯩꯒꯤ ꯏꯆꯥꯗ ꯅꯠꯇꯦ, ꯅꯨꯄꯥ ꯑꯃ ꯍꯦꯛꯇꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯔꯝꯕ ꯇꯥꯕꯅꯤ. ꯁꯨꯝꯕ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯍꯥꯠꯇ꯭ꯔꯒ ꯑꯇꯝꯅꯅ ꯏꯆꯥꯕꯨ ꯍꯥꯠꯈꯤꯕꯁꯤꯗꯤ ꯃꯄꯥ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ. ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯆꯥꯒꯤ ꯃꯔꯨꯞ ꯀꯤꯡꯁꯟꯅ ꯀꯣꯏꯕꯅꯤ. ꯍꯥꯠꯄꯁꯨ ꯀꯤꯡꯁꯟꯅ ꯍꯥꯠꯄꯅꯤ. ꯃꯌꯥꯝ ꯂꯣꯏ ꯈꯪꯂꯕꯅꯤ. ꯍꯣꯏꯅꯦ, ꯆꯠꯃꯤꯟꯅꯔꯨꯕꯩ ꯏꯆꯥꯗ ꯑꯣꯏꯅ ꯗꯁꯥꯗꯣ ꯇꯥꯈꯤ. ꯑꯗꯨꯕꯨ ꯁꯥꯔ, ꯏꯆꯥꯗꯣ ꯃꯇꯣꯝꯇꯅꯤ. ꯃꯍꯥꯛꯅ ꯃꯆꯟꯒꯤ ꯂꯃꯟ ꯈꯨꯝꯂꯕꯅꯤꯅ ꯃꯄꯥ ꯑꯩꯅ ꯑꯃꯨꯛ ꯏꯆꯥꯒꯤ ꯂꯃꯟ ꯈꯨꯝꯂꯛꯀꯅꯤ. ꯔꯣꯕꯔꯠꯅ ꯃꯥꯅ ꯂꯣꯠꯇꯅ ꯀꯥꯏꯗꯕꯨ ꯂꯣꯠꯇꯣꯏꯅꯣ? ꯑꯩ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯖꯔꯛꯀꯦ. ꯃꯆꯥ ꯃꯤ ꯍꯥꯠꯄꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯒꯅꯤ? ꯔꯤꯄꯣꯔꯠ ꯄꯤꯔꯛꯂꯤꯕꯁꯦ ꯇꯧꯁꯤꯟꯅꯩꯅꯤ. ꯃꯌꯨꯝ ꯆꯠꯂꯒ ꯅꯩꯔꯨꯒꯦ.
ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨꯗ ꯏꯌꯥꯝꯕ. ꯅꯨꯄꯥꯗꯨꯅ ꯍꯣꯏꯅꯦ ꯃꯌꯨꯝꯗꯁꯨ ꯈꯔ ꯆꯠꯂꯒꯅ ꯈꯩꯔꯨꯆꯣ. ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯆꯠꯆꯒꯦ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ. ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ. ꯐꯅꯤ ꯏꯌꯥꯝꯕ. ꯑꯍꯜ ꯑꯗꯨ ꯆꯠꯈꯤꯕꯒ ꯔꯣꯕꯔꯠ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯛꯏ. ꯅꯆꯥꯅꯨꯄꯤ ꯅꯨꯡꯁꯤꯕꯩꯗꯃꯛꯇ ꯅꯆꯥ ꯃꯤꯍꯥꯠꯄꯕꯨ ꯐꯥꯕꯤꯗꯒꯩ ꯂꯥꯛꯂꯒ ꯑꯩꯕꯨ ꯅꯌꯥ ꯑꯣꯏꯕ ꯄꯥꯝꯗꯦ ꯀꯥꯏꯅ ꯁꯜꯂꯥ ꯅꯩꯈꯥꯏꯒꯦ ꯂꯩꯔꯝꯃꯣ.